Ngarang nahandagi leptona churakpa nong namaram oiraga Manipur gi turel ayambagi imai wangkhalagli. Imphal turel amadi Nambul turel di flood level gi mathakta chele. Flood control gi official sing mikum nahum sing na laikre haina official oiba pa amana hairi. Ngasi numidang wairam pung mangada Water Resources Department na lauba report amagi matung ina hauzik leiriba Imphal turel gi imai asi 787.250 mm ni, Nambul turel gi imai na 782.625 mm ni, Lilong turel gi imai na 781.350 mm, Iril turel gi imai na 785.500 mm, Thoubal turel gi imai na 773.900 mm amasung Nambul turel gi imai na 773.250 mm gi chang da leiri. Imphal turel amadi Nambul turel gi di flood level asi mathang trina 786.900 mm amadi 782.175 mm oibada hauzi Imphal turel na 887.250 mm amadi Nambul turel na 782.625 da cheli haina flood control room dagi fangba paus na makatarke. Marak sida ngasi numidang wairam pung mga faubada takiba nongjugi changna Kangpokpida 23 mm, Saikulda 16 mm, Imphal da 9 mm, Lamphel da 20 mm amasung Juribam da 97 mm ni hairi. Panba yabadi ising ichawga mari lainana emergency lakpada kanagumba amana hektamak phone number 0385245100 natraga 2450195 da contact tarokpa yagani haina department na mamang da lautopa laikrabane.